Angangsa ay mugla e wari liba ngasi na lidoy wari se nakoy di already taramba su yare Piper in Hamlin ay base jaga amagi maming nin ado ngasi na lidoy wari se sisina St. James Park ta ko aina sida lidoy se kari gino khangbra siango seida leiriba nganunga taw da na isinga leidana tawi myam se si myam sida aina lidoy se kai gino Hazik pandemic sila mara moiduna akoy miyam da boring chuba nungai taw wakan adagi di tawam sabong khang da bado miyam sa loin mak hundo khraga ko wari se tar ga nungai na khoi amuk wakan si refresh taw ro ko wari haurage ko thai na mamangai da Hamlin haiba mafam amada ko yamna nungai ba yam phajaba mafam ne masi mafam se aduga aduda leiriba praja mayam se yamna nungai na leijaba adubu Nomadi Kanghodana ko Uchi mayam ama laksalli ba kadai dai no khangdana arugo makhoi na lakpadagi mosalakpa dagi di kano moi myam na mi yum da changaga sam kai no chathokpa khotok tawre aduga khar leiraga laina plague ana laina ama sandore ba asigi laina se sandorok padai di makhoi gi kano da mujiki khunggang da mayam se awaba taba hore mayam se awaba taba hore na ba hore to hom jabong khangna dre ado moina uchi je hatana phana ba hotna rasu ko adum karai danu khangna moi mayam se hektane amania adum halasu ko adum uchi singje lepalaitana laeba adagi di moi mayam moi du leiba minister ka mayam se tanaraga hainare es masini kamai tongni toi sidi si kano sidi khoina karo to bangam dre control to bangam dre khoi masi kamai to tare aduri smai to si akhoi prize ama lau tho si kari gumba uchi myam se loi na ma hato khibang ma ba adu gumba mi do adai da ne sanagi khawjaw manga pini na adu maina lau tho si na hai moi minister ka kasloi tanaraga hoi phare na toroga moi praja myam tanaraga mai lau tho mayam taro mayam tabiro karigumba sigi uchi mayam se loina ma hatok pangamba mida sanagi khawjaw manga pini haidana moin lauthoeba lauthoba di mayam honara su ngamdre uchi se mayam hana honara su ngamdaba dagi di noma khangawdana yamna anga masak se yam tongan ba khoigi manaton ga tumtrik tumba adagi makok taga se tupi angang baga uppa khu ka se mong ama taw no uppa ko nupa ma kaino tawdana magi kaino se khonga Piper se khonga ko ben ni hai bin hai tare ko gi maitaron da ko bin se khonga pu taro khonga lae ba ada lak pa sida ko masak se ko gi yamna sun nok ning modo mai mong se ko mana khong ba tune ga se tongan myam khong e ba ada mana tare ba si wari se moi keno khawjaw sanai khawjaw manga pini karigumba uchi myam se tan thokhiba ngam di hatokhiba ngam gadi lam sidagi haidana na mana chatlaga makhoi gi minister kara moi team du da haire ba ai noi uchi se tan thokpirage loi hatokpirage ado nakhoina kaigumba sanai khawjaw se pine na haita de ai ta thokpirage haire alagidi makhoi minister myam sina haire hoi soina maki pini nang amta tan thokpada ngam gadra sine khara misa khana ngam sunga mo yam masi usi se sina anaba myam su ko sandore en hai kan sida mar haire ai adum tawge ko na pai papa sina ko hujiki nupa sina ko mana bin gi makhon to payam tongan ba bin gi makhon ma khonga tro khonga ko ma sina sum taw kan sida makhon se mayam na khong bodoi su mana de ba mai se ara mo uchi se mari tholaga hojiki Piper sigi ne maning da sum inari uchi myam se paring sana inaraga na sum laya regi Piper si jo do mana ne khong pure adagi di mafam amada ne khangbra mana ne hojiki turil ma chele ba turil sida ne mana ne sum kumdai ba khong ga bin se khong kumdaraga mana kumdarik pagi matung inna hojiki uchi sing si ko adum kumdari eba mai matung illaga karim ta khandana duso aduki matik moigi magi tune sida ngaw grabado uchi myam se loi kumdaraga mo ma se kamai to ge da hujiki uchi myam se na magi kano sida mana se kumdarak na bo hona bada moi se loi na ma irak na ga si gre ba
ꯂꯣꯏꯅꯃꯛ ꯎꯆꯤ ꯑꯃꯠꯇ ꯂꯩꯍꯧꯗ꯭ꯔꯦ ꯑꯗꯒꯤꯗꯤ ꯕꯤꯟ ꯈꯣꯡꯕ ꯅꯨꯄꯥꯁꯦ ꯊꯣꯔꯛꯑꯦ ꯏꯁꯤꯡꯗꯒꯤ ꯀꯥꯈꯠꯂꯛꯑꯦ ꯑꯗꯨꯒ ꯃꯥꯅ ꯍꯔꯥꯎ ꯍꯔꯥꯎ ꯃꯥꯁꯦ ꯂꯥꯛꯑꯦ ꯃꯤꯅꯤꯁꯇꯔ ꯑꯗꯒꯤ ꯅꯈꯣꯏ ꯃꯌꯥꯝꯗ ꯑꯩ ꯍꯥꯏꯖꯔꯤꯁꯤꯅꯤ ꯍꯧꯖꯤꯛ ꯌꯦꯡꯉꯣ ꯎꯆꯤ ꯃꯌꯥꯝꯗꯣ ꯂꯣꯏ ꯁꯤꯈ꯭ꯔꯦ ꯅꯣꯏ ꯍꯧꯖꯤꯛ ꯅꯣꯏꯒꯤ ꯂꯝꯁꯦ ꯄ꯭ꯂꯦꯛ ꯍꯥꯏꯕ ꯂꯩꯅꯥꯗꯨꯁꯨ ꯅꯥꯔꯔꯣꯏ ꯎꯆꯤꯁꯨ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯅ ꯍꯥꯏꯔꯦ ꯑꯗꯨꯗꯤ ꯑꯩꯒꯤ ꯁꯅꯥꯒꯤ ꯈꯧꯖꯥꯎꯗꯣ ꯄ꯭ꯔꯥꯏꯖ ꯑꯣꯏꯅ ꯄꯤꯅꯤ ꯍꯥꯏꯕꯗꯣ ꯄꯤꯕꯤꯔꯣꯅ ꯃꯥꯅ ꯍꯥꯏꯔ ꯂꯥꯛꯀꯥꯟꯁꯤꯗ ꯃꯤꯅꯤꯁꯇꯔ ꯃꯌꯥꯝꯁꯦ ꯈꯟꯅꯔꯀꯥꯟꯗ ꯍꯧꯖꯤꯛꯇꯤ ꯀꯩꯁꯨ ꯀꯩꯅꯣꯁꯦ ꯎꯆꯤꯁꯦ ꯊꯣꯛꯂꯛꯑꯔꯣꯏꯗꯕꯅꯤꯅꯀꯣ ꯃꯥ ꯃꯣꯏꯁꯤꯡꯁꯤꯅ ꯍꯥꯏꯔꯦꯕ ꯌꯥꯔꯦ ꯌꯥꯔꯦ ꯅꯪ ꯀꯩꯁꯨ ꯀꯩꯅꯣ ꯇꯧꯗꯧ ꯂꯩꯇꯦ ꯑꯩꯈꯣꯏ ꯁꯅꯥꯒꯤ ꯈꯧꯖꯥꯎ ꯄꯤꯔꯔꯣꯏ ꯅꯉꯣꯟꯗ ꯂꯩꯇꯦ ꯁꯅꯥꯒ ꯑꯝꯇ ꯂꯩꯇꯦ ꯍꯥꯏꯗꯅ ꯑꯗꯨꯃꯥꯏꯅ ꯃꯥꯁꯦ ꯇꯥꯟꯊꯣꯛꯄꯤꯔꯛꯑꯦꯕ ꯑꯗꯩꯗꯤ ꯕꯤꯟ ꯈꯣꯡꯕ ꯅꯨꯄꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕ ꯑꯁꯤꯒꯨꯝꯕ ꯀꯅꯤꯡ ꯌꯥꯝ ꯆꯨꯕ ꯃꯑꯣꯡꯗ ꯑꯩ ꯃꯤ ꯑꯃꯕꯨ ꯁꯤꯖꯤꯟꯅꯔꯤꯁꯤꯕꯨ ꯑꯩ ꯃꯣꯏ ꯈꯪꯍꯟꯒꯦꯗꯅ ꯊꯕꯛ ꯑꯃ ꯇꯧꯔꯒꯦꯅ ꯈꯜꯂꯦꯕ ꯑꯗꯩꯗꯤ ꯕꯤꯟ ꯈꯣꯡꯕ ꯅꯨꯄꯥꯁꯤꯅ ꯀꯩꯗꯧꯒꯦꯕꯨ ꯑꯇꯣꯞꯄ ꯕꯤꯟꯒꯤ ꯃꯈꯣꯟ ꯑꯃ ꯈꯣꯡꯉꯦꯕ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯁꯤꯗꯀꯣ ꯈꯣꯡꯉꯒ ꯃꯥꯁꯨ ꯑꯉꯥꯡ ꯃꯌꯥꯝ ꯁꯥꯟꯅꯐꯝꯗꯒꯤ ꯈꯣꯡꯉꯒ ꯁꯨꯝ ꯆꯠꯀꯥꯟꯁꯤꯗ ꯑꯉꯥꯡ ꯃꯌꯥꯝꯁꯦ ꯃꯥꯒꯤ ꯕꯤꯟ ꯃꯈꯣꯟꯁꯦ ꯇꯥꯕꯁꯤꯗ ꯑꯉꯥꯡ ꯃꯌꯥꯝꯁꯦ ꯍꯦꯛꯇꯅꯦ ꯇꯞꯅ ꯑꯃꯃꯝ ꯂꯣꯏ ꯏꯟꯅꯔꯒꯅꯦ ꯑꯉꯥꯡ ꯑꯗꯨꯗ ꯈꯨꯟꯗꯨꯗ ꯂꯩꯕ ꯑꯉꯥꯡꯈꯩ ꯂꯣꯏ ꯏꯟꯅꯔ ꯆꯠꯈ꯭ꯔꯤꯕ ꯁꯥꯟꯅꯔꯝꯕꯗꯒꯤ ꯑꯗꯒꯤ ꯃꯌꯨꯝꯗ ꯂꯩꯔꯝꯕ ꯑꯉꯥꯡꯁꯨ ꯀꯩꯁꯨ ꯂꯣꯏ ꯊꯣꯛꯂꯛꯑꯒ ꯃꯥꯏ ꯃꯇꯨꯡꯁꯦ ꯏꯟꯅꯔ ꯆꯠꯈ꯭ꯔꯦꯕꯀꯣ ꯑꯉꯥꯡꯁꯤꯡꯁꯦ ꯀꯔꯤꯝꯇ ꯚꯥꯞ ꯇꯥꯗꯅ ꯑꯗꯒꯤ ꯁꯨꯝ ꯃꯥꯅ ꯄꯨꯔ ꯃꯇꯨꯡꯗ ꯂꯥꯞꯅ ꯀꯦꯞ ꯑꯃ ꯂꯩꯕ ꯀꯦꯞꯇꯨꯒꯤ ꯃꯅꯨꯡꯗ ꯆꯪꯈ꯭ꯔꯦ ꯁꯨꯝ ꯈꯣꯡꯉꯒ ꯑꯗꯩ ꯑꯉꯥꯡꯁꯤꯡꯁꯤꯁꯨ ꯂꯣꯏꯅ ꯆꯪꯈ꯭ꯔꯦ ꯀꯦꯞꯇꯨꯒꯤ ꯃꯅꯨꯡꯗ ꯑꯗꯒꯤ ꯆꯪꯈ꯭ꯔꯀꯥꯟꯁꯤꯗ ꯃꯥꯅ ꯀꯦꯞꯁꯦ ꯑꯉꯥꯡꯁꯤꯡꯁꯦ ꯊꯅꯝꯃꯒ ꯃꯥꯅ ꯅꯨꯡꯖꯥꯎ ꯑꯃꯅ ꯀꯦꯞꯁꯦ ꯈꯨꯝꯖꯤꯟꯈ꯭ꯔꯦꯕ ꯈꯨꯝꯖꯤꯟꯕ ꯀꯥꯟꯁꯤꯗ ꯃꯥꯁꯤꯅ ꯈꯜꯂꯦ ꯈꯪꯅꯤꯗꯅ ꯅꯣꯏ ꯃꯌꯥꯝ ꯑꯃꯨꯛꯇꯪꯗꯤ ꯅꯣꯏ ꯅꯆꯥꯅꯁꯨ ꯃꯌꯥꯝ ꯑꯉꯥꯡ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯊꯝꯃꯒ ꯄꯥꯅꯤꯁꯃꯦꯟ ꯅꯣꯏ ꯄꯤꯒꯦꯅ ꯑꯗꯒꯤꯗꯤ ꯁꯣꯝꯗ ꯑꯉꯥꯡ ꯑꯅꯤꯈꯛꯇꯪ ꯆꯠꯍꯧꯕ ꯉꯝꯍꯧꯗ꯭ꯔꯦꯕ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯑꯃꯅ ꯃꯅꯥ ꯄꯪꯕ ꯑꯃꯅꯅꯦ ꯀꯩꯅꯣ ꯇꯧꯕ ꯃꯈꯣꯡ ꯆꯠꯄ ꯌꯥꯗꯕ ꯁꯦꯛꯄ ꯑꯗꯩꯗ ꯑꯉꯥꯡ ꯑꯅꯤꯁꯦ ꯍꯥꯏꯐꯦꯠ ꯃꯣꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯣ ꯎꯍꯧꯕꯅꯤꯅ ꯃꯣꯏꯅ ꯃꯌꯨꯝꯗ ꯆꯠꯂꯒ ꯃꯃꯥꯍꯣꯏꯗ ꯃꯄꯥꯍꯣꯏꯗ ꯇꯝꯃꯦꯕ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯌꯥꯝꯗꯣ ꯕꯤꯟ ꯈꯣꯡꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯈꯤꯕ ꯑꯩꯈꯣꯏꯗꯤ ꯀꯔꯤꯝ ꯉꯝꯍꯧꯗ꯭ꯔꯦ ꯆꯠꯄ ꯑꯩꯗꯤ ꯈꯣꯡ ꯅꯥꯕꯅꯤꯅ ꯑꯃꯗꯨꯅ ꯍꯥꯏꯔꯦ ꯑꯩꯗꯤ ꯅꯥꯄꯝꯅ ꯑꯩꯗꯤ ꯈꯪꯗꯕꯅꯤꯅ ꯃꯣꯏ ꯃꯌꯥꯝ ꯀꯩꯗꯧꯔꯤꯅꯣ ꯄꯔꯦꯡ ꯁꯥꯟ ꯆꯠꯂꯤꯗꯣꯅ ꯈꯜꯂꯦꯅ ꯑꯗꯨꯃꯥꯏꯅ ꯑꯗꯒꯤꯗꯤ ꯃꯣꯏ ꯃꯤꯅꯤꯁꯇꯔ ꯀꯩꯀꯥꯁꯦ ꯂꯣꯏꯅ ꯀꯧꯅꯔꯒ ꯍꯧꯖꯤꯛꯀꯤ ꯃꯐꯝꯗ ꯇꯥꯟꯅꯔꯦ ꯃꯣꯏꯁꯦ ꯀꯩꯅꯣꯅꯦ ꯇꯧꯔꯤꯁꯤꯕꯨ ꯑꯉꯥꯡꯈꯩ ꯂꯣꯏꯅ ꯆꯠꯈ꯭ꯔꯦꯅ ꯇꯧꯗꯅ ꯃꯃꯥ ꯃꯄꯥ ꯃꯌꯥꯝꯁꯦ ꯋꯥꯅꯔꯦ ꯀꯞꯅ ꯂꯥꯎꯅꯗꯅ ꯇꯧꯔꯦ ꯑꯗꯩꯗꯤ ꯑꯁ ꯃꯣꯏꯒ ꯍꯥꯏꯅꯔꯦ ꯑꯝꯇ ꯍꯥꯏꯖꯔꯁꯤ ꯃꯥꯁꯦ ꯀꯗꯥꯏ ꯂꯩꯖꯥꯠꯅꯣ ꯊꯤ ꯀꯥꯟꯁꯤꯗ ꯃꯥꯁꯦ ꯃꯐꯝ ꯑꯃꯗ ꯃꯣꯏꯅ ꯁꯨꯝ ꯆꯠꯂꯀꯥꯟꯗ ꯐꯝꯃꯒ ꯂꯩꯔꯝꯃꯦ ꯑꯗꯩ ꯃꯣꯏꯅ ꯍꯥꯏꯔꯦ ꯑꯩꯈꯣꯏꯕꯨ ꯑꯝꯇ ꯉꯥꯛꯄꯤꯌꯨ ꯑꯩꯈꯣꯏꯅ ꯇꯧꯕꯁꯤꯡꯗꯣ ꯌꯥꯝ ꯂꯥꯜꯂꯦ ꯑꯩꯈꯣꯏꯅ ꯅꯉꯣꯟꯗ ꯇꯧꯕ ꯇ꯭ꯔꯤꯛꯇꯣ ꯌꯥꯝ ꯂꯥꯜꯂꯦ ꯑꯗꯨꯅ ꯑꯃꯨꯛꯇ ꯑꯉꯥꯡꯁꯤꯡꯗꯣ ꯑꯝꯇ ꯄꯨꯊꯣꯛꯄꯤꯔꯣ ꯍꯥꯏꯔꯦ ꯑꯗꯒꯤꯗꯤ ꯕꯤꯟ ꯈꯣꯡꯕꯗꯨꯅ ꯍꯥꯏꯔꯦ ꯊꯥꯖꯗꯦ ꯅꯣꯏꯅ ꯉꯥꯡꯕꯗꯣ ꯑꯗꯨꯅ ꯑꯩ ꯍꯧꯖꯤꯛ ꯍꯥꯟꯅ ꯄ꯭ꯔꯥꯏꯖꯇꯨ ꯄꯤꯔꯣ ꯑꯗꯨꯒ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩ ꯄꯤꯅꯤ ꯁꯤꯅꯤ ꯅꯣꯏ ꯑꯉꯥꯡꯁꯤꯡꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅꯅꯦ ꯁꯅꯥꯒꯤ ꯈꯧꯖꯥꯎ 5ꯗꯣ ꯄꯤꯔꯦ ꯄꯥꯏꯄꯔꯁꯤꯗ ꯑꯗꯨꯒꯅꯦ ꯃꯥꯅꯅꯦ ꯑꯃꯨꯛꯅꯦ ꯀꯦꯞꯇꯨꯗ ꯃꯣꯏ ꯃꯌꯥꯝꯗꯣ ꯄꯨꯔꯦ ꯑꯗꯨꯒꯅꯦ ꯊꯣꯡꯗꯣ ꯍꯥꯡꯗꯣꯛꯑꯦ ꯀꯩꯅꯣꯗꯣ ꯅꯨꯡꯗꯨꯝꯗꯣ ꯏꯟꯊꯣꯛꯑꯦ ꯑꯗꯨꯒꯅꯦ ꯑꯉꯥꯡꯁꯤꯡꯗꯣ ꯂꯣꯏ ꯊꯣꯛꯂꯛꯑꯦ ꯑꯗꯨꯒ ꯃꯃꯥ ꯃꯄꯥꯁꯤꯡꯗꯣ ꯎꯅꯗꯅ ꯍꯔꯥꯎꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯑꯗꯨꯗꯒꯤꯗꯤ ꯃꯤꯅꯤꯁꯇꯔ ꯃꯌꯥꯝꯁꯤꯅ ꯍꯥꯏꯅꯔꯦ ꯑꯁ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯀꯅꯤꯡ ꯆꯨꯔꯨꯕ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯃꯤꯉꯣꯟꯗ ꯆꯂꯥꯛ ꯇꯧꯕꯗꯣ ꯑꯗꯨ ꯐꯠꯇꯦ ꯑꯃꯨꯛ ꯍꯟꯅ ꯑꯩꯈꯣꯏ ꯇꯧꯔꯣꯏꯁꯤꯀꯣ ꯁꯤꯒꯨꯝꯕ ꯈꯨꯗꯣꯡꯊꯤꯕꯁꯦ ꯍꯣꯏ ꯑꯉꯥꯡꯁꯤꯡꯗꯣ ꯍꯧꯖꯤꯛ ꯃꯥꯅ ꯏꯐ ꯐꯅ ꯄꯤꯊꯣꯔꯛꯄꯒꯤ ꯇꯧꯕ ꯋꯥꯅꯤ ꯅꯠꯇ꯭ꯔꯒꯗꯤ ꯀꯃꯥꯏꯅ ꯇꯧꯔꯝꯒꯅꯤ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯑꯝꯃꯒꯗꯤ ꯍꯥꯏꯗꯅ ꯑꯗꯨꯒꯤ ꯅꯨꯃꯤꯠꯇꯨꯗꯒꯤ ꯃꯈꯣꯏꯅ ꯃꯤꯉꯣꯟꯗ ꯑꯗꯨꯒꯨꯝꯕ ꯆꯂꯥꯛꯇꯣ ꯇꯧꯗ꯭ꯔꯦ ꯅꯨꯡꯉꯥꯏꯅ ꯍꯧꯖꯤꯛꯀꯤ ꯈꯨꯡꯒꯪꯗꯣ ꯃꯌꯥꯝꯁꯦ ꯂꯣꯏ ꯅꯨꯡꯉꯥꯏꯅ ꯄ꯭ꯂꯦꯛ ꯑꯝꯇ ꯂꯩꯇ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯦ ꯑꯗꯨꯅ ꯑꯉꯥꯡꯁꯥ ꯃꯤꯉꯣꯟꯗ ꯀꯗꯔ ꯇꯧꯔꯣꯏꯗꯕꯅꯤ ꯃꯤꯅ ꯇꯧꯕ ꯊꯕꯛꯇ ꯊꯥꯅꯗꯕ ꯇꯧꯔꯣꯏꯗꯕꯅꯤ ꯃꯤꯅ ꯅꯪꯒꯤꯗꯃꯛꯇ ꯃꯇꯦꯡ ꯄꯥꯡꯕꯤꯔꯗꯤ ꯑꯗꯨꯗ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯄ ꯑꯗꯨꯒꯤꯗꯃꯛꯇ ꯀꯔꯤꯒꯨꯝꯕ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯄ ꯑꯗꯨꯒꯨꯝꯕꯁꯨ ꯇꯧꯕꯤꯒꯗꯕꯅꯤ ꯍꯥꯏꯕꯗꯣ ꯁꯤ ꯋꯥꯔꯤꯁꯤꯅ ꯇꯥꯛꯏꯅꯤ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯑꯉꯥꯡꯁꯥ ꯅꯨꯡꯉꯥꯏꯔꯗꯤ ꯂꯥꯏꯛ ꯁꯦꯌꯔ ꯑꯦꯟ ꯁꯕꯁꯀ꯭ꯔꯥꯏꯕ ꯍꯥꯏꯕꯗꯣ ꯈꯪꯕ꯭ꯔꯥ ꯑꯗꯣ ꯃꯊꯪꯒꯤ ꯋꯥꯔꯤ ꯑꯃꯨꯛ ꯉꯥꯏꯔꯣ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯃꯌꯥꯝ ꯂꯤꯔꯛꯀꯦꯀꯣ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ